ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯟꯅꯅꯕ ꯇꯧꯁꯤꯁꯦ ꯌꯥꯔꯅꯤꯌꯦ ꯆꯤꯆꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯆꯝꯐꯨꯠꯁꯦ ꯈꯔ ꯆꯥꯁꯤꯟꯁꯤꯔꯥ ꯌꯥꯔꯅꯤ ꯆꯤꯆꯦ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯊꯤꯖꯅ ꯂꯩꯔꯝꯃꯨꯀꯣ ꯆꯤꯆꯦ ꯃꯥꯃꯣ ꯍꯣꯏꯗ ꯅꯣꯏ ꯆꯤꯆꯦ ꯖꯁꯃꯤꯟꯒ ꯆꯠꯃꯤꯟꯅꯔꯨꯈꯤꯒꯦ ꯆꯤꯆꯦ ꯄ꯭ꯔꯤꯟꯁꯤꯗꯣ ꯑꯩ ꯂꯥꯛꯄ ꯉꯝꯗ꯭ꯔꯦꯅ ꯇꯝꯕꯤꯔꯝꯃꯨꯀꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯆꯤꯆꯦ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯑꯥꯔꯇꯤ ꯑꯃꯗꯤ ꯑꯥꯔꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯥꯔꯇꯤꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯂꯦ ꯇꯟꯖꯥꯁꯤꯗ ꯖꯁꯃꯤꯟꯗꯨ ꯂꯣꯏꯁꯤꯜꯂꯒ ꯑꯥꯔꯅ ꯍꯣꯏꯗ ꯂꯥꯛꯏ ꯍꯣꯏꯗ ꯐꯖꯕꯤ ꯃꯅꯨꯡꯂꯣꯝꯗ ꯑꯥꯔꯇꯤꯅ ꯈꯨꯝꯃꯛꯏ ꯖꯁꯃꯤꯟꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯆꯤꯆꯦꯗ ꯂꯣꯏꯁꯤꯜꯂꯤꯌꯦ ꯑꯩꯃ ꯑꯥꯔꯇꯤ ꯅꯪꯒꯤ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯆꯤꯆꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯥꯔꯅꯥꯁꯨ ꯊꯣꯛꯂꯛꯏ ꯑꯥꯔꯅꯥꯅ ꯎꯍꯧꯗ꯭ꯔꯦꯅꯦꯍꯦ ꯅꯪ ꯂꯥꯛꯄꯒ ꯎꯔꯣꯏꯌꯦ ꯅꯪ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯁꯦ ꯆꯤꯆꯦꯅꯦ ꯆꯠꯂꯨꯈꯤꯒꯦ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯨꯀꯣ ꯄꯥꯕꯨꯡꯗꯁꯨ ꯈꯔ ꯇꯝꯃꯣ ꯑꯥꯔꯇꯤ ꯍꯣꯏ ꯆꯤꯆꯦ ꯑꯥꯔꯅꯥ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯑꯥꯔꯇꯤ ꯋꯥꯈꯜ ꯈꯜꯂꯤ ꯃꯥꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯑꯒ ꯀꯩꯝꯇꯒ ꯍꯥꯏꯔꯛꯇꯦꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯁ ꯑꯩꯕꯨ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯁꯤꯒꯦ ꯀꯩꯝ ꯍꯥꯏꯔꯔꯣꯏꯒꯦꯗ ꯀꯥꯟꯅꯗꯦꯗ ꯑꯩ ꯇꯨꯝꯃꯒꯦ ꯁꯣꯝꯗꯅ ꯂꯣꯌꯥꯒꯤ ꯏꯃꯨꯡꯗ ꯀꯝꯗꯧꯔꯤ ꯃꯇꯝꯒꯤ ꯄꯨꯡꯁꯤꯡꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯄꯤꯡꯀꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯂꯣꯌꯥꯗꯨ ꯅꯨꯄꯤ 10 ꯆꯦꯜꯂꯝꯃꯤ ꯑꯇꯩ ꯅꯨꯄꯤꯗꯤ ꯄꯩꯁꯥ ꯊꯤꯔꯒ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯅꯨꯄꯤꯁꯤꯃꯗꯤ ꯃꯔꯧ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯄꯤꯡꯀꯤꯒꯤ ꯃꯄꯥꯝꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯀꯩꯀꯩꯅꯣ ꯈꯟꯅꯔꯝꯃꯤ ꯔꯥꯙꯦꯅ ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯄꯥꯒ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯗꯤꯅꯦ ꯃꯊꯥ ꯌꯥꯝ ꯁꯥꯒꯗꯧꯔꯤꯗ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯄꯅꯦ ꯀꯩꯗꯧꯔꯨꯅꯤ ꯏꯃꯥ ꯍꯣꯡꯕꯤꯔꯁꯦ ꯍꯟꯗꯛꯀꯤꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤꯅꯦ ꯇꯥꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯔꯥꯙꯦ ꯈꯨꯝꯃꯛꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯅꯪ ꯑꯍꯜ ꯑꯅꯤ ꯑꯃ ꯇꯧꯔꯒꯅꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯍꯥꯏꯗꯣꯛꯄꯗꯣ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯁꯣ ꯍꯣꯏ ꯏꯃꯥ ꯅꯨꯄꯤ ꯃꯌꯨꯝꯗꯨꯅꯁꯨ ꯂꯣꯏꯔꯦ ꯑꯃꯨꯛꯇꯣꯏꯕ ꯂꯨꯍꯣꯡꯕꯗꯣ ꯍꯌꯦꯡ ꯍꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯦ ꯁꯅꯥꯍꯟꯕꯤꯅ ꯏꯕꯦꯝꯃꯗꯣ ꯉꯟꯇꯥꯅ ꯊꯤꯟꯕꯤꯔꯛꯑꯣ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯃꯛꯏ ꯍꯣꯏ ꯏꯕꯦꯝꯃ ꯁꯅꯥꯍꯟꯕꯤ ꯃꯈꯥ ꯇꯥꯔꯛꯏ ꯃꯄꯥꯁꯨ ꯅꯥꯔꯤꯕꯅꯤ ꯃꯆꯤꯟꯒ ꯍꯪꯕꯗꯣ ꯂꯥꯛꯆꯔꯔꯣꯏꯒꯦ ꯑꯩꯈꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯖꯣꯏ ꯅꯨꯄꯥ 3 ꯑꯗꯨꯁꯨ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯄꯥꯎꯗꯨ ꯔꯥꯙꯦꯗ ꯇꯝꯃꯤ ꯀꯝꯗꯧꯔꯦ ꯏꯅꯦ ꯍꯌꯦꯡ ꯍꯣꯡꯁꯤ ꯍꯥꯏꯔꯛꯏꯅꯦ ꯐꯔꯦ ꯐꯔꯦ ꯍꯣꯡꯕ ꯇꯥꯕꯅꯤꯗꯅ ꯌꯦꯡꯉꯣꯁꯦ ꯅꯣꯏꯁꯨ ꯍꯌꯦꯡꯒꯤ ꯄꯣꯠꯆꯩ ꯑꯋꯥꯠ ꯑꯄꯥꯗꯣ ꯌꯦꯡꯁꯤꯟꯕꯤꯌꯨ ꯈꯔ ꯏꯅꯦ ꯁꯦꯜ ꯄꯤꯔꯒꯦ ꯌꯥꯅꯤ ꯏꯅꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯔꯒꯦ ꯌꯥꯔꯗ꯭ꯔꯣꯅꯦ ꯅꯣꯏꯕꯣ ꯔꯥꯙꯦ ꯅꯨꯄꯥꯗꯨꯗ ꯍꯥꯏꯕꯅꯤ ꯅꯨꯄꯥꯗꯨꯅ ꯍꯣꯏ ꯏꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯅꯣꯏꯅ ꯈꯔ ꯆꯦꯟꯕꯤꯌꯨꯀꯣ ꯏꯕꯨꯡꯉꯣ ꯏꯅꯦ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏꯁꯨ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯂꯣꯏꯁꯤꯜꯂꯝꯃꯣ ꯀꯀꯥ ꯏꯃꯥ ꯁꯦꯜꯗꯨ ꯑꯩꯒꯤꯁꯤꯅꯗꯤ ꯀꯣꯟꯅꯔꯣꯏꯗ꯭ꯔꯣ ꯍꯣ ꯅꯪ ꯂꯣꯏꯁꯤꯜꯂꯨꯔꯣ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗꯅꯦ ꯏꯃꯥ ꯄꯤꯔꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣꯗꯨ ꯀꯩꯊꯦꯜ ꯆꯠꯇꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯤ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯟꯁꯤ ꯅꯤꯡꯉꯥꯏ ꯇꯧꯔꯛꯑꯦ ꯄ꯭ꯔꯤꯟꯁꯤꯅ ꯕꯕꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯕꯨꯡꯉꯣꯅ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯟꯁꯤꯗ ꯈꯨꯝꯃꯛꯏ ꯕꯕꯥꯅꯦ ꯊꯕꯛ ꯆꯠꯇꯣꯏꯅꯦ ꯅꯪ ꯑꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯔꯝꯃꯣ ꯕꯕꯥꯅ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯆꯣꯀ꯭ꯂꯦꯠ ꯂꯩꯔꯛꯀꯦ ꯍꯣꯏ ꯕꯕꯥ ꯑꯩꯒꯤꯗꯤ ꯗꯥꯏꯔꯤ ꯃꯤꯜꯛ ꯑꯆꯧꯕꯗꯣ ꯑꯗꯨ ꯂꯩꯕꯤꯔꯣ ꯕꯕꯥ ꯂꯩꯊꯣꯛꯁꯤꯉꯩꯗꯅ ꯏꯆꯥꯒꯤꯕꯣ ꯅꯪꯅꯦ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯣ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯔꯥꯙꯦꯅ ꯍꯣ ꯄꯩꯁꯥꯗꯣ ꯂꯧꯔꯣ ꯂꯥꯛꯑꯣꯅꯦ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯏꯃꯥ ꯑꯩ ꯁꯤꯅ ꯑꯗꯨꯝ ꯀꯣꯟꯅꯅꯕ ꯇꯧꯔꯛꯑꯒꯦ ꯐꯔꯦ ꯐꯔꯦ ꯅꯤꯡꯊꯤꯖꯅꯅꯦ ꯆꯠꯂꯨꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯃꯥ ꯅꯁꯨ ꯅꯨꯄꯤꯒ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯣ ꯏꯕꯨꯡꯉꯣ ꯆꯠꯈ꯭ꯔꯦ ꯔꯥꯙꯦꯁꯨ ꯄ꯭ꯔꯤꯟꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯀꯩꯗꯧꯔꯤꯅꯣ ꯏꯁꯨꯕꯣ ꯕꯨꯕꯣꯛ ꯑꯩ ꯁꯩꯔꯦꯡ ꯏꯔꯤꯅꯦ ꯇꯨ ꯌꯦꯡꯉꯣ ꯋꯥ ꯏꯁꯨꯗꯤ ꯕꯨꯕꯣꯛꯀꯤ ꯁꯅꯥꯅꯤ ꯕꯨꯕꯣꯛ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇꯅꯦ ꯇꯧꯔꯛꯀꯅꯨꯀꯣ
buboki mitadine nangse angang oina urine hauzik phawba nang aning thada ka yombodo hauzik su bubokti uri ho bubok nungsibi haune hayo hayo bubok aikhoi hindom chase phasai ko phasai yam phasai aidi masa yam nungshi bubok nungshi ga tawbani nama sakpine mahakso hoi bubok adudi ai indom sa thilam dai losilokige bubok so loisila tawbani loisilor Prince du harau loisinba chenkhre loya mana chelakpa nupi du inthi nungaina tawde nupi du da mana oina thina chairame loya na hojik de kaithoese ha ai nang pamde na haikrab na tro tamo adumai tawno masi punsini amukta phathabiyo yare ai nang lobongam loina hanjin haikrab na tro aduga nang nasu yamna anam kalise kaigino thadoi peri tawduna loyagi wafamdu dasu khara sungakpa phawi aduga haire tamo ai bung ta nusibiyo kari nusiba ha ai nusina jaba laise ai mana tana kanamta lawroi nasuti ningdei chalo adumna haibigano tamo handang mukti loyana thadoigi masamdu pairaga jingi kaigino nang nasu yamna anam kalise ai nang pamdradi pamdre aduga na pamtana luhong se haibagi wafamdo ithokona ba khara silo khangba loya du adu hairablaga kadagi mapanda thokre thadoi mapi ra sintharaga chaina adu khangle tamo nang se minu si khangmante ko thadoi du pena kapchari mathanata jenba numita magi nupi bu thina ngangbiba chaibiba se ngasi sukhara adum thokle masi karidagi tholakpano hairagadi nupa amadi nupi matik chadaba natragana mama mapa oibasingna nam haduna luhongbiba ma natragana nupa kharana nupigi ijat lobiraga matung mabu lausinbiba ngamlaroi haiba masina jingbane thadoigi imungna loyabu pamde adubu thadoina loyabu nungsirubani na pumnamak thinganaba honare thadoigumbi akhangkanbi se ngasi ekhoi samasa sida yamatang manupi amakhakne somdana arnaga jasmine ga su sunday oibanina arnagi mabokhoida thabak nomba lakpirame arna mabopu kawe rade du manunglomdagi thoklae haima isula idana lao arna na hoi bubo nine thinkraba thinriye magi kata lehauban chango amasidi kanano imanabini bubo ihe aidi masa khangudre chango nane do mapukni nungsikhini chalamdai duda bubo lao jasmine shu hoi ita haiduna punna changminakre arnana manunglomda changakpadadi thadoidu mapuroibana chatkhibagi makhong mamiduda khoiramlamnaga leirame madu ubada arnana lagnarae aikhoini ne sa masak yam phajaye thadoi mapidu taithokhlaga khumlae phajadabanida kaisu nine nang kapurabo kapteda radena mapanlomdagi laurae ijasa nakhoibu loirabro thadoi loire haiduna khumi radena jelasina lao thengkrane prince du su kobiro thadoina hoi lage ma ihe nabani ne leiram khoko nane se thinbiru khige loidribro prince su mamanglom dagi khuma loire bubo je arna sikhuji se amta laisinbio yam phajai ko angang se ngasidi phajadabani he prince ikaina mamai lukthaduna khumi thadoina amuk haire arna nine chalokhige hayeng dongan tana lao nine ekhoi sung hak leiradi chalanida thadoi du gari kakhatkre radena prince tholaktabaduda amuka sugaurae
ꯄ꯭ꯔꯤꯟꯁꯤ ꯍꯣꯕꯦ ꯍꯣꯕꯦ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯩꯗꯧꯗꯅ ꯂꯩꯔꯤꯅꯣ ꯃꯅꯨꯡꯗ ꯅꯪꯕꯣ? ꯀꯤꯔꯨꯏꯅꯤ ꯕꯨꯕꯣ꯫ ꯄ꯭ꯔꯤꯟꯁꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯥꯙꯦꯅ ꯐꯖꯔꯤꯕ ꯁꯛꯇꯨꯗ ꯑꯃꯨꯛꯁꯨ ꯀꯦꯁꯤꯜꯂꯕ ꯏꯁꯨꯗꯤ? ꯑꯁ ꯅꯪꯅ ꯈꯪꯄꯣꯠꯇꯦ ꯕꯨꯕꯣ, ꯈꯔ ꯀꯦꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯐꯔꯦ ꯐꯔꯦ, ꯍꯣ ꯗ꯭ꯔꯥꯏꯚꯔ ꯆꯠꯂꯁꯤ, ꯊꯧꯔꯣ꯫ ꯄ꯭ꯔꯤꯟꯁꯤꯒ ꯃꯕꯣꯛꯀꯁꯨ ꯃꯅꯦ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ꯫ ꯑꯥꯔꯅꯥ ꯍꯣꯏꯁꯨ ꯆꯠꯅꯅꯕ ꯊꯣꯛꯂꯛꯏ꯫ ꯖꯁꯃꯤꯟꯅ ꯌꯨꯝꯗꯅꯦ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤꯖꯥꯠꯅꯤ, ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏꯁꯨ꯫ ꯍꯣꯏ ꯍꯟꯅꯕ ꯇꯧꯔꯁꯤ, ꯑꯩ ꯊꯧꯒꯦ ꯒꯥꯔꯤꯗꯣ꯫ ꯑꯥꯔꯅꯥꯅ ꯊꯧꯔꯁꯦ꯫ ꯙꯅꯔꯥꯖꯅ ꯂꯝꯕꯤꯗ ꯄꯣꯠꯆꯩ ꯂꯩꯔꯒ ꯊꯣꯛꯂꯛꯄꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯙꯅꯔꯥꯖ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯌꯧꯁꯤꯜꯂꯝꯃꯤ꯫ ꯙꯅꯔꯥꯖꯅ, ꯁꯥꯔ, ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃꯅ ꯑꯩꯕꯨ ꯐꯥꯒꯦ ꯇꯧꯔꯦ꯫ ꯑꯣꯁꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯨꯄꯥꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯁꯥꯔ, ꯂꯝꯕꯤꯗ ꯆꯦꯟꯈ꯭ꯔꯦ꯫ ꯑꯣ, ꯄꯣꯠꯆꯩ ꯀꯥꯏꯗꯤ ꯍꯨꯔꯥꯟꯈꯤꯗꯕ ꯅꯠꯇ꯭ꯔꯥ? ꯐꯔꯦ ꯐꯔꯦ, ꯃꯊꯪꯗ ꯇꯧꯔꯛꯑꯕꯗꯤ ꯈꯨꯗꯛꯇ ꯄꯥꯎ ꯄꯤꯕꯤꯔꯛꯑꯣ꯫ ꯆꯠꯂꯣ꯫ ꯐꯅꯤ ꯁꯥꯔ꯫ ꯙꯅꯔꯥꯖꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ, ꯏꯁꯩ ꯁꯛꯅ ꯁꯛꯅ꯫ ꯔꯥꯙꯦ ꯔꯥꯙꯦ, ꯒꯣꯕꯤꯟꯗ ꯔꯥꯙꯦ꯫ ꯖꯁꯃꯤꯟꯒ ꯑꯥꯔꯅꯥꯒꯗꯨ ꯃꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯛꯏ꯫ ꯏꯁ, ꯑꯅꯤꯁꯦ ꯀꯥꯏ ꯆꯠꯂꯨꯏꯖꯥꯠꯅꯣ? ꯁꯤꯡꯖꯨ ꯆꯥꯈꯤꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯂꯥꯛꯑꯣ ꯑꯥꯔꯅꯥ, ꯆꯥ ꯑꯗꯨꯝ ꯆꯥꯈꯤꯁꯦ꯫ ꯑꯥꯔꯅꯥꯅ, ꯑꯁ ꯅꯪꯁꯤꯗꯤꯕꯀꯣ, ꯊꯦꯡꯉꯣꯏꯗ꯭ꯔꯣ? ꯑꯥꯔꯅꯥꯒ ꯖꯁꯃꯤꯟꯒꯗꯨ ꯒꯥꯔꯤ ꯈꯥꯝꯃꯝꯃꯒ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯆꯪꯉꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯦꯝꯁꯨ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯖꯁꯃꯤꯟꯅ, ꯑꯁꯤꯅ ꯀꯗꯣꯝꯗꯩꯅꯣ ꯑꯃꯨꯛ? ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯪ ꯎꯅ ꯂꯥꯛꯏ ꯑꯣꯏꯔꯝꯅꯤ ꯀꯩꯅꯣ? ꯑꯁ ꯇꯟꯖꯥꯗꯤꯕꯀꯣ, ꯂꯣꯏꯔꯦ꯫ ꯑꯥꯔꯅꯥꯅ ꯖꯁꯃꯤꯟꯗ ꯍꯥꯏꯔꯛꯏ꯫ ꯑꯁ ꯇꯧꯗꯅ ꯂꯩꯔꯅꯨ ꯏꯕꯦꯝꯃ, ꯀꯣꯛ ꯎꯅꯔꯨꯔꯣ ꯆꯠꯂꯣ꯫ ꯍꯣꯏꯍꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ꯫ ꯖꯁꯃꯤꯟ ꯑꯥꯔꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄ꯭ꯔꯦꯝꯁꯨ ꯆꯪꯉꯛꯏ꯫ ꯄ꯭ꯔꯦꯝꯅ, ꯊꯣꯏ ꯅꯪ ꯑꯃ ꯊꯣꯛꯂꯛꯑꯣ꯫ ꯏꯇꯥ ꯅꯣꯏ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯉꯥꯏꯍꯥꯛ ꯊꯣꯛꯎꯈꯤꯒꯦ꯫ ꯌꯥꯔꯔꯣꯏꯁꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯍꯦ ꯏꯇꯥ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯄ꯭ꯔꯦꯝꯒ ꯖꯁꯃꯤꯟꯒꯗꯨ ꯂꯩꯀꯥꯏꯒꯤ ꯍꯩꯅꯧ ꯄꯥꯟꯕꯤ ꯃꯈꯣꯡꯗ ꯎꯅꯕ ꯂꯥꯛꯏ꯫ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ, ꯐꯣꯟꯒ ꯄꯥꯏꯗ꯭ꯔꯤꯗꯨꯕꯣ? ꯌꯥꯔꯦ, ꯐꯣꯟꯁꯤꯕꯨ ꯁꯨꯝ ꯄꯥꯏꯔꯒ ꯂꯩꯒꯗ꯭ꯔꯣ? ꯀꯩ ꯋꯥꯇꯥꯅꯣ ꯑꯗꯨꯗꯤ? ꯑꯩ ꯊꯦꯡꯉꯕꯅꯤ, ꯍꯥꯏꯗꯣꯏ ꯋꯥꯗꯣ ꯁꯤꯗ ꯍꯥꯏꯔꯛꯑꯣ꯫ ꯀꯩ ꯅꯨꯄꯤꯅꯦꯒꯦ ꯁꯤꯗꯤ? ꯃꯋꯥ ꯂꯥꯛꯏꯀꯥꯁꯦ ꯀꯩꯝ ꯈꯪꯗꯦꯃꯤ꯫ ꯍꯣ ꯌꯥꯔꯦ, ꯁꯤꯗ ꯍꯥꯏꯔꯛꯑꯣ ꯋꯥꯗꯣ꯫ ꯑꯗꯨꯕꯨꯔꯣ, ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ꯫ ꯑꯁ ꯌꯥꯔꯦꯕ, ꯅꯪꯒꯤ ꯄꯛꯇꯕꯗꯣ ꯇꯧꯔꯛꯑꯅꯣ ꯗꯗꯥꯁꯤꯗꯤ꯫ ꯁꯣꯝꯗ ꯖꯁꯃꯤꯟꯒ ꯄ꯭ꯔꯦꯝꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯑꯥꯔꯅꯥꯗ ꯂꯛꯅꯔꯛꯏ꯫ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯖꯁꯃꯤꯟꯗꯤ ꯃꯔꯥꯏꯕꯛ ꯐꯈ꯭ꯔꯦꯅꯦ, ꯅꯪꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯑꯥꯔꯅꯥ? ꯑꯥꯔꯅꯥ ꯈꯔ ꯄꯩꯊꯣꯛꯑꯒ, ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯦꯍꯦ ꯅꯣꯏꯁꯦ, ꯑꯩ ꯆꯠꯂꯒꯦ, ꯅꯣꯏ ꯂꯩꯍꯧꯔꯣ, ꯄꯩꯁꯥꯒꯗꯣ ꯅꯣꯏ ꯄꯤꯖꯍꯧꯔꯣ꯫ ꯍꯩꯃꯥ, ꯆꯠꯈ꯭ꯔꯦꯅꯦ, ꯉꯥꯏꯈꯨꯋꯣ, ꯐꯥꯒꯤ ꯇꯧꯕꯅꯦꯃꯤ ꯅꯪꯕꯣ꯫ ꯑꯥꯔꯅꯥ ꯁꯥꯎꯅꯤꯡ ꯁꯥꯎꯅꯤꯡ ꯑꯦꯛꯇꯤꯚꯥꯗꯨ ꯊꯧꯔꯒ ꯖꯁꯃꯤꯟꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯏꯇꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯖꯁꯃꯤꯟ ꯉꯛꯅ, ꯀꯩꯅꯣ ꯅꯪ ꯇꯧꯔꯛꯏꯗꯨꯕꯣ? ꯑꯣ, ꯅꯪ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯗꯥ ꯄ꯭ꯔꯦꯝ, ꯑꯩ ꯍꯜꯂꯝꯃꯒꯦ꯫ ꯄ꯭ꯔꯦꯝꯅ, ꯉꯥꯏꯈꯨ ꯑꯥꯔꯅꯥ, ꯑꯩꯁꯨ ꯆꯠꯂꯗꯕꯅꯦ, ꯅꯕꯥꯅꯤ ꯍꯟꯃꯤꯟꯅꯔꯣ꯫ ꯄ꯭ꯔꯦꯝꯗꯨ ꯑꯃꯨꯛ ꯖꯁꯃꯤꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯦ, ꯅꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧꯔꯣ, ꯍꯣꯔꯦꯟ ꯐꯣꯟ ꯄꯥꯏꯔꯛꯄ ꯀꯥꯎꯅꯨꯀꯣ꯫ ꯊꯣꯏ, ꯅꯪꯒꯤ ꯍꯧꯅꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ꯫ ꯍꯣꯏ ꯗꯗꯥ, ꯄꯥꯏꯔꯛꯀꯦ꯫ ꯖꯁꯃꯤꯟ ꯈꯔ ꯀꯔꯦꯝꯅꯔꯞ ꯇꯧꯅ ꯄ꯭ꯔꯦꯝꯗ ꯍꯥꯏꯕꯅꯤ꯫ ꯄ꯭ꯔꯦꯝꯁꯨ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯖꯁꯃꯤꯟꯅ ꯑꯃꯨꯛ ꯑꯥꯔꯅꯥꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯏꯇꯥ, ꯅꯪꯕꯨ ꯁꯤꯡꯖꯨ ꯆꯥꯍꯧꯗꯥꯏꯅꯦ ꯉꯁꯥꯏ? ꯍꯣ ꯆꯥꯅꯤꯡꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯇꯣꯡꯉꯨ꯫ ꯑꯩꯗꯤꯕꯀꯣ, ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯖꯁꯃꯤꯟ ꯑꯃꯗꯤ ꯑꯥꯔꯅꯥꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫